ऑनलाइन मणिपुर यूट्यूब चैनल असु यंगबिरबो मैम पुमनोंपु अमुक हना ताराम नोक्सरी हानबदे amna maru iba paw am update thamjage Khun Ngakpa Volunteersingna Kuki Nupa ama number 4 gram kunmari ga Konnana Faraga Meirapaibida Sinnaramle Khun Ngakpa Volunteersingna ngarang nungthil Imphal West amadi Kangpokpi district ka lona mafam amada kangluk irang asigi akiba amata leitna drug yol haunabagi damakte Imphal tamna kumna khiba Kuki Nupa ama Khun Ngakpa Volunteersingna fare drug ka Konnana Faraga Kuki Nupa adu ki maming Jangkholan khongsai chai kuntraga mari apokpa thangkhai kawi Kangpokpi district ke Kotland dagini mangonda Khun Ngakpa singna soap case ani haptuna proper number program trying to punna kunmari phangki Faraga Meirapaibida kaksing district ke Yanglang buak bai fawbo puraktuna mafam adu laiba Meirapaibida Sinnaramki tungda Meirapaibida aduna amuk kaksing police ki additional SP Operation S Binoy amadi additional SP Law and Order Roman Ro ani naglusingbo police kauraba matung da mangondagi phagalakpa drugsing adu konunu khusin nakhi hairi pawasina hai Meirapaibida da khusin ramlaba Jangkholan khongsai gi mathakta hianglam police station na drug kamari lena na case amalo khutkre amaramda police ta Jangkholan khongsai bu khusin na aduga mari Meirapaibida gi maikai da pawmi sing da phongdokhibadi May 3 dagi Howriba lan asi mitay singna hawkiba lan nate mitay na lamdam asita kundariba furup sing asi amata oina nungsi chana na laimin nasi habani Kuki singna di makhui ki area da sangkiba mitay amata ngasi phawa hingna thadurak tre adubu mitay singna drug ka Konnana Faraga Meirapaibida si phawa matu nama soktona police ta sinnari haiki mahakna makhata na phongdokhibada Kuki singna hujik phawa lochinduna thamliba mitay singge sang sing siding asi phawa mitay singda sinnadri maramasna lengak amadi Kuki singna mitay mahirui ani yauno Monkey basi baksang sing miam the sinagadamani haiba wafam sing pawmi singi mafam the pongdoki magna hai hujik manipur da thokli ba irang asigi warosin ama purakna balengak na karigum bathak mata pangthok pangamdana tumduna lei hujik lengak na tumduna leiba matam nate manipur lengak mikap thokpiro hujik phawa mafam khangdana leiriba mahirui ani gi asi baksang puthokpiduna imung manungi miyoi da khusin nabiyo angang ani gi haksang phangdre phawa manipuri miam leitana leibangamloi miam gi hulkhangna lengak na thabuk tobiyo haiki aduga mathangi update asina chama contract ani thoi suba Manipuri police rising day gi thorom pangthokre leingakna kaubru amadi thangjing chingsang yauna saitu area da unmanned air vehicle season aduna popi thab mafam sing service 3 chief minister and biren Siamna makhata na haikiba da Imphal da handak thokiba thodok amada uniform setuna mathau tawribe police personnel amada jathagiba thawang adu leibak thibani uniform setuna mathau tawribe police personnel amada ikai khumna da haibasi leibak miyambu ikai pibani lengak na sangsiliba war on drug asi kanagum puru amagi mayukta nate tungi miron kannana mani popi maru phangna muthana na ba khongjeng da lengak na kaubru amadi thangjing chingsang yauna saitu area da unmanned air vehicle season aduna popi tham phum sing service 3 popi pambi sing maru phangna manghan gani makhata na karam mafam da popi thabage haibadu lengak na thijeli war on drug ki khongjeng mai pakhan bhaibasiti police personnel sing esobo thodang lei hai May 3 dagi thokliba thodok asta leikhidrba miyo sing manung da Manipuri police amadi paramilitary force ke miyo Taraga mathoini imaleba ki damakta thawaina pontha pikraba singi makoi imung manung singi awaba da saruk yaraduna awaba phongdoki imaleba ki damakta masau masak khangna thaksi khasi yauna thabuk tawno police personnel sing da appeal tawkri loina police personnel sing lising nifuga ni thoida hanadagi piduna lagliba ration money adu ngasi dagi lupa samga hengkatna piragani haina thajaba piki thogliba irang asta police headquarters sing dagi lakhiba khulai sing adu numit tram ngani gi manung da pikhalakna ba haikiba aduga khar makhai di pikalagle numit tramwa helaba matung combing operation cha chaduna khulai kaya pagar pa hore amadi volunteersingna su pikhalak pa hore niam kaina khulai paiduna leiriba miyo singna police ta nongmai sinnar ko matamda karigum makhal gi logi oiba sarak amata piroi haina mari leinaba singda nongmai pikhalak na ba appeal tawki thauram adu union minister of state for External Affairs and Education da R.K. Ranjan MP Ningthau Sana Jawa Laisemba Cabinet Minister sing lengak paibadi yaw MLA sing makuk thongbo police amadi civil gi officer sing su saruk yakhi Kuki Nupi singna more kondong lairembi me da gari check tawbagi thabuk chathari more the state security force hajilakpa yaroi hane leiriba state security force sing asi athu matam da lawthok khigadabani haiba dabi tawroduna more da leiriba kondong lairembi manaki Chikim Beng manakta Kuki Women for Human Rights ke lamjing makhada Kuki Nupi singna routine 9 lambi talakpa gari sing check tawbagi thabuk chathari bu Kuki Nupi singna lambi talakpa gari number sing isenba kari polam yawi haina check tawba amadi more da changlakpagi akupa maron hangbagi thabuk chathari
चेक तौबगे थबक असि अयुक नुंथिन नाइदना रूटीन नाइना मोरेदा लैरिबा कुकी नुपी सिंगना सत्तरी सैरक सिदा ngasi दगी नुमित मंगानी की ममांगदा मोरेदा हेलीकॉप्टर की मतेंगना पुसिनकिबा स्टेट सिक्योरिटी फोर्स हाइबदी IRB अमदी कमांडो पुलिस हौजिक फावबो मोरेदा यौसिनबा ngamdri कमांडो अमदी IRB कंबू असि हौजिक मोरे कोंडोंग लाइरमबी KLP दा लैबा मंगा सुबा असम राइफल्स के केम दा लैरी थाजबा याबा पाव अमगी मतुंग इनदी मोरेदा हौजिक लैरिबा CDO पर्सनल सिंग असिसु मखोइदा ड्यूटी पुमिनगदबा पर्सनल सिंग मोरेदगी किलोमीटर अहम खक्ता चलगा लैबा मफमदगी लौथोकपा ngamdaba amadi मोरे टाउन मनोंगदा गोरखा रेजिमेंट मंगा सुबा असम राइफल्स रैपिड एक्शन फोर्स मंगा सुबा IRB amadi स्टेट पुलिस फोर्स कया लैरी अदुबु इमा कोंडोंग लाइरमबी खुबम मनाकता कुकी नुपी अंगांग सिंग लंबी थतुना लैबदगी मोरे मनोंगदा चंगबा ngamde मसिगी मथक्ता मथौ तौगदबा सिक्योरिटी पर्सनल सिंग द पावर सिन्नदबना सिक्योरिटी फोर्स सिंग की मरक्ता खोइरांग खोइसाउनबा कया याउनरे पावर सिन्नद्रबदी मथौ तौबा लेपलगा मोरे थादोक्तुना लाक्लगनी हाइबु वाफम हाइनरे हाइरी वीडियो सिंग बिबगिदमक्ता मयाम पुमनों पोम कन्हाथगचरी अनब अपडेट किदमक्ता ऑनलाइन मणिपुर यूट्यूब चैनल असिबनुंग सिबिदुना सब्सक्राइब तौबिरमु थैंक यू।